Nahak taseng na khang banatra. Ay githamoy se karigumba amakpa amata layte haiba. Nahak taseng na khang labanatra. Ay githamoy se yam na kapse li haiba. Aduga kainaraba matung sida khangsinada sariba. Nungsiba haiba se nahak karino taseng na khang labra. Khanglam loy nang na khanglibadudi ahenba adutani adubu nahang na khanggadabadi nangi anauba thamoy gu nuksibado nanguma thamoy pandaba oiramlaba matamduda lairaba chamlaba aibudi nahak ningsinglakkanuko Nahak ngasidi warabra warasu wajau wadragana tokjau nasana semjaba maigi chingni nathamoy manungda nasana tomta omaga adum chakjau maisa suna tomta khangjo aidi noi matam pumbada noktuna adumak lay adubu nokpasina Aigi punsigi oina nungaibani di khangano masidi mapan thongi nga hekki saktamne thamoy nungdadi nungti numit khuding tumba yadana ahing khuding kaplibani haiba simatangsu nahana kaubigano aina ahing khuding kabbe haiduna su nangbu nuksibagi damak kaplibani haiduna su nahana kaidonunda khaluno prithivigi athiba Fajadaba wahi kaya amana pulak pullaga nangonda sairabasu handakki mapoksida thamoysina kaidonunda khak pelaroy Oi tabro haibane aina ngangise nasidi ai wakhra haige munna taw taningrasu taw punsise ngaktra Yamna iko matam ama nang ay nuksinari ngay dadi nangonda ay nangangbasu nang napazana tabirami nang nangangbasu ay natarami ko hawjik tinang nupa to pakoirabani na nasidi ay kasi pazana yolini ko ay niyam nga isya Nang natopa nupa hen napamaga karigi namanaba singda lana mo aibu uhanaba honaribano nang na ibu yoludini taseng na ino nongningsi nongning di amukasu wari haiba kasu natida matam amada nang nuksinari ngayda nuksi kainaga Mayam nusi kainaga hainarambado ngasidi itomti ikaiba phawre aduna ngasidi nangonda ama amu hairage munataw ay nangbu sungning nukside nangbu sungning hek nukside chambarak lisinglak ay nangbu sungning nukside ngasi ayna hairise Masih aroy bane ay nangbu sungnong nungside